Manipur ki Governor Ajay Kumar Bhalla Kashmir da hero oikrabasu Manipur di zero oire haina thiba khangdana leiriba Mukesh ki jesina phongdokrai ngasi Kaisamthong Assembly Constituency ki MLA S Nisikantana Manipur ki Governor ga unakrabagi matungda jesina su Governor Ajay Kumar Bhalla ga Rajbhavan da unaki March ki tang 13 ki thiba khangdana leirakliba Luangthem Mukesh Kangpopi district ki mafam amadagi thiba khangkhidabani haina Governor yauna high ranking officials singna haikiba leikrai ngasi governor ga unaruraba matung pawmi singa unabada jesina haikiba gi matungina hojik Manipur da sathariba thiba humba asina Mukesh thiba fangani thajade maramdi president's rule leiribasida governor gi matik leiba thabak state asida udri matamamada Kashmir da asauba role loduna maming leiraba Ajay Kumar Bhalla Manipur ge irang asida thabak ipang pangthokpa ngamdabagum tawri governor na mahakki makhada leiriba central force leasing humpu asi sizinarga state asida mangkiba mahiroi asi thidopiu haina phongdorklei Hojik President's rule leire hairebasu mamang da leiramba lengak aduga karisu khenaba leite haike madugi maramdi hojik su singi khulai paiba singi mathakta action amata lokhatpa ngamdrei kogi magidigi magonda hairambasi taseng hairagadi ma governor si Manipur gi ma kogi Kashmir de ma hero oi tomusu mama samang hairamane du Manipur lak nang zero tare nang sigi phibam se leiba taragadi parjana nang ge gero tor ko yai haiba bo adubo yong hairam maram ni hojik phok da mana thiri thiri haraga angang si hojik phok ba phangda ba haiba se tasengna masi manung da karigumba lau ghar leiba mali maram di Imphal manung da natra Manipur ki tamba ta kuina oma mangba natra mi ma mangba matamda adu nongalaga natra ni chuda phangi adu asukam teno torba security asuki mati kanna leiriba mafam jaisida security check post asuki mati hangna leiba mafam jaisida gari thoroga chaki angang do phangda su gari di phangom thu e adu leiba central force bayam leirine ba leiba pon ma phangda bai se ta singna responsible yaw da mali magi mongchi adu loina na eko akoina haiba si sahi kaya farmo thigati haiba kadal ma dum thiri dum hairi ma thiri yengchali nagagi fullasu ma check tawre adusu leite koki ki fullasu check tawre adusu leite adma hairi Mukesh ki apokpa Gyanendra Dasna haikibda Mukesh tiba khangdana mangkiba mafam aduda leiriba Assam Rifles ki thawaidabana mahaki masa adubu mangkibani mahana zawjang tekta March ki tang 19 da satpada lambida security check tawba thengnade mahak tampaktagi singda satpa targasu Assam Rifles ki checkpoint farbasu check tawde haiki loina March ki tang 13 ki masana security force adu lanbada CCTV camera yade haribasi karigano atai March ki tang 13 15 13 19 dana CCTV camera ge footage leiraga Mase Assam Rifles ke thawa sadabi khudam amani madi chingnadaba ngamde haiki इनॉग्रेशन जाता है हर जगह रिबन काटा है वो तो दिखाई देता है हम सब ने पर ये बच्चा का कुछ पोस्ट बेस करके ये कॉमिंग ऑपरेशन हो चुका है हाँ जो चिंताक में कॉमिंग ऑपरेशन हो गया जो बंदा गुम हो गया था बच्चा उसी कुछ आया नहीं ना कुछ इन्फॉर्मेशन आया क्या उस गवर्नर के थ्रू से नहीं आया ना तो वो भी कर दीजिए नहीं तो आपके ऊपर में भी बदनाम सब हो जाएगा आप जीरो हो जाएगा बता दीजिए